Krumjari, Times of Manipuri News Headlines meeting Tabiri Basing Mangangom Priyana, Taram Nokchari, News Headlines, Miam the Pichari. Miam the Hargar Tiranga Mapung Fana Yaubagaloina, Vikshit Bharat, Samgat Chagat Pada Sarukyana Ba, Prime Minister Narendra Modi na Kanghalakli. Rajya Savadagi opposition thokraba matungda voice vote chathaduna upper house na bankers books evidence bill lising ani kungataruk passed okray. Hanagi President VV Girigi Mapok Kumona Lakpada President Draupadi Murmuna Haigaleka Tamduna Ikaikom na good cray. Assamgi ichaw na maram oiraga laikidaba migi masing chama sukray. Miyoy lak kamaga lising kuntra romna awaba mayok nari. Assam amasung Arunachal Pradesh anigi border la laiba Varati village ta lamgi wahaudagi nong may kathok naraktuna miyoy nipan asopan ng kray. Commonwealth Games lising ani kungatarukta medal fanglakraba singa Prime Minister Narendra Modi ga New Delhi da laiba mahake residence ta una kray. Nongpok Thangba Rajasthan, Himachal Pradesh, Uttarakhand amadi Nongsup Thangba Madhya Pradesh ta akan manong churakpayana laibadagi India Meteorological Department na orange alert lauthokray. Uttarakhand gi Uttarkasi district ta ngasi Richter scale da 3.2 yauna yuha hakre haina District Emergency Operation Center na kanghalakli. Indian Navy amadi US Navy ki explosive ordnance disposal exercise lisingani kungataru Kochi da laiba Southern Naval Commander ngasidagi thasi ki taramari fauba pangthok lagani haidi. Karnataka ge Bengaluru da police na miyoy kuntra mapan lupa crore yankai manga rongi drug ka kona na fare haidi. China da Typhoon Dolphin na flight operation da China kaiba pire miyoy million amarom evacuate okray. Tehran gi demand sing US na yadrabadi Strait of Hormuz hangdokloi haina Iran gi guard sing na fongdurakli. Saudi ki capital Riyadh laiba sofa sava factory ama mai changlak padagi Bangladesh ki migrant worker taragataruk laikidrei. Russia gi mathakta Ukraine na drone attack chathabada angang yauna mi tarahumdoi sirei kuntrama panamana asopan nang lehairi. Cyber attack tengnana ba North Korea gi hackers singna AI tool sengbat sagat ba hokre haina thazabaya ba report amana hairi. News Headlines Matang Solution Jare Meeting Tabiri Basing Mamukana Krum Jari.